अखोइदी इमुंग मनुंगा लेबनी सोसाइटी गा लेबनी अखोइगिसु अखोइगी तोंगानबा पुवारीगा सागोनबा आइडेंटिटी अमने लाइक फाइदा लेरी नुपा माइ बि लेरी सि पुनमक्सि मखोइना कंप्लीटली रिकॉग्नाइज तौगे बाहाबसे हिंदू बा आइडियोलॉजी की यामना चावबा प्रोजेक्ट अमगी सरुक अमनेबा अदुना ngasi नुपी मानबि नुपा मानबा खक्तदा टारगेट तौरई हयिंगदी मणिपुर दा लेरिबा इंडिजिनस आइडेंटिटी कम्युनिटी पुनम वाइप आउट तौरपगी खुदोंग चाबा लेबा अदुना मसिगी बिल असे मसा मतों खक्ता नुपी मानबि नुपा मानबा खक्ता येंगबा यादेबा लोक सभा दा थासिगी तरा हुमदोइदा इंट्रोड्यूस तौखिबा ट्रांसजेंडर पर्सन्स प्रोटेक्शन ऑफ राइट्स अमेंडमेंट बिल 2026 यानिंगदबा फोंदोक्तुना ngasi इम्फालदा फ्लैश मॉब प्रोटेस्ट तौख्रै प्रोटेस्ट अदु ऑल मणिपुर नुपी मानबी एसोसिएशन अमना एम्पावरिंग ट्रांस एबिलिटी ईटा अमदी ऑल ट्रांस मैन एसोसिएशन ATMA गी मिथिंग मखादा लमदम असदा लेरिबा नुपा मानबी अमदी नुपी मानबी सिंगना चथखिबनी ngasi ayuk chingmarong da leiba mau market ta lamdam asigi towan ba mafam singdagi lakpa nupa manbi amadi nupi manbi singna khanghaudana trans bill 2026 ki mayokta jagoi saduna protest tauki protester sing aduna we are not criminal safe Manipuri indigenous nupi manbi amadi nupa manbi yelhomi gi saktam kalu we reject Trans Bill 2026 I am a trans man not a kinner haina thaba playcar sing paiduna protest adu chathaki protesters sing aduna mau kaithel da jagoi saduna protest ngai hak tawraba matungda Imphal Dimapur National Highway lambi da leiriba Imphal Art College mamang fauba protest rally ama chathi tungda paumi singa unawama da All Manipur Nupi Manbi Association Amana gi secretary Santa Khuraina Standard Lariba BJP na luchingba lengasina Transgender Persons Protection of Rights Amendment Bill 2026 ama Lok Sabha da puthokuna Kinar Hizra Aravani natraga Zokta khakta transgender oigani aduga trans men amadi trans women buna transgender category da yauraroi hariba wafam asi yaba ngamloi Manipur da leriba nupa manbi amadi nupi manbi asidi anoba bill asana palliba category asiga manadaba aikhogi lamdam asigi oiba amadi aikhogi khunai asiga puna thengkhang kayadagi leiminaraklaba mioi singni anoba bill asana lamdam asida leriba nupa manbi amadi nupi manbi singda leiba asigi constitution apiriba fundamental right adu pidabani khongoinabani bill asi lamdam asida leriba nupa manbi amadi nupi manbi singna yaba ngamloi athuba matamda handokadabani bill asigi matangda Congress ki leader Rahul Gandhi amadi Priyanka Gandhi ga unaduna bill asigi mayokta leibina ba takshinba leikrai Manipur ki MP Dr. Angomcha Bimol akoizam daso bill asigi matangda wari sanaba leikrai opposition ki maikaidagi yamna chawna support pibi rakhi bill asi karigumba parliament pass tawrabadi makhatana Supreme Court ta wakatnaba thaurang leire haina Santa Khuraina thamlakli makhatana protest asigi manungchana amana ita amadi ATMA gi members sing yauna kaisampa lemachum leikai da sit in protest amasu chathaki अखोइदी इमुंग मनुंगा लेबनी सोसाइटी गा लेबनी अखोइगिसु अखोइगी तोंगानबा पुवारीगा सागोनबा आइडेंटिटी अमने लाइक फाइदा लेरी नुपा माइ बि लेरी सि पुनमक्सि मखोइना कंप्लीटली रिकॉग्नाइज तौगे बाहाबसे हिंदू बा आइडियोलॉजी की यामना चावबा प्रोजेक्ट अमगी सरुक अमनेबा अदुना ngasi नुपी मानबि नुपा मानबा खक्तदा टारगेट तौरई हयिंगदी मणिपुर दा लेरिबा इंडिजिनस आइडेंटिटी कम्युनिटी पुनम वाइप आउट तौरपगी खुदोंग चाबा लेबा अदुना मसिगी बिल असे मसा मतों खक्ता नुपी मानबि नुपा मानबा खक्ता येंगबा यादेबा यामना चावबा पॉलिटिकल एस्पेक्ट अमगा लोइना lakpa yam engineers oiba marata na lehaugadaba divide and rule policy gi achoba khongthang amani aduna aikhoina ngasi aikhoi khaktagi natana leiribi yelho mi singna yade haibado akhoina represent tawraga akhoina hana hakthengna na thengna banina adugi da makta lepsarak